Jnims ki Dental College Mapu Pandabaga Mannare amadi hiram khudingmakta sotharakpagi mami tare. Chahi amada numit chani ga taramari office kadaba yaure. Chahi kharagi mamangda society amana Imphal-gi Porampata leiriba Jawaharlal Nehru Institute of Medical Sciences Jnims Hospital asi chalairingai kumsing Englising aniga taramapangi matamaduda hospital asigi masak thokpa college ama oiduna lakhiba Dental College asigi Oral Maxillofacial and Surgery Department gi professor oiduna chahi amagi contract basis ta changlakhiba Dr. Niders D. Hegare hairiba professor asi thopubagi mathang sangdoktuna thamlakraba matungda haukiba kumsing Englising aniga kunganithoi ki January thada Jnims ki director oina Thopuramba Professor L. Debenna makhatana college asigi principal oina akaknaba matamgi limit amata pidana contract basis da hapsinki madugi matungda non Manipuri principal asina mathong chadaba thawong kaya chatharakpadagi lamdam asigi miyam khaktanatana awang nongpok India gi miyamna asa chawna leirakhiba Jnims ki dental college asi pungmang mangnabagi thakta kumtharakpagi fibamda leire haibasi miyamgi wakhalda faunare anauba principal asina Jnims ki dental college ki head oina purakhiba matamdagi ngasi faubada college asigi manpower equipment amasung atay infrastructure manpower gi fibam fagathannaba hotnabagi mahutta nongmagi fibam hiram khudingmakta soksilakli masiga mari leinana khwaidagi maru oiribadi principal asina thabak paiba haurakpadagi college asida mahaki daily attendance ki changsu lokhatpa yadaba mawongda hanthana leiramba asini miyoibagi punsi hingba sibaga mari leinaba sinfamda thabak tawriba medical college asigi principal amana masagi thaudang amata masak khangdana kumsing Englising aniga kunga humdoigi January thada numit kun mangani absent oiramba thengnare matawasumna chahi adugi February thada numit kun humdoini March thada numit tara marini April dasu numit tara mari May thagi oina numit kun mathoi June thada numit tara mari July da numit tara humdoi August thada numit tara taruk September thada numit tara taret October thada numit taret November da numit kun manga amasung December thada numit kun manga thabak karamdre hairi Jnims ki dental college asi Mapu Pandabaga Mannare maramaduna hiram khudingmakta sotharakpagi mami tare haina fongdoknarakle Medical Institute amagi khwaidagi makok thongba authority oiriba principal amana matawasumna mathauda mai onsindaba tarabadi college adugi administration pumnamak kangkhong chairatuna lekha tarakpa masana tabani tangai fadaba athu akai oiba tawdaba yadraba emergency oiba thabak thoram pumnamaksu fail oirakpa tabani principal asina Manipur gi wangmada leiba masagi yum ngaihak laitana chatpa amasung matam sangna out of station oiduna Manipur da laitaba maramna Jnims ki dental college asi mapi mapa laitraba mapu pandraba amagum matam sangna leirakli College asida hiram khudingmakta awatpa kayana pik thanna leirakpa maramna layengba lakpasing amasung makhoigi mari matasingda chawna khudong chadaba mayoknarakli chatliba chahi Englising aniga kunmari gi oinasu haukhiba February thada non Manipuri principal asi numit mapanni absent oiba thengnakhi matawasumna March thada su numit mapan April da numit taramari May thada numit taramathoi June thada numit tarataruk amasung July thada numit nipan nongmaijing numit sing yaudana absent oibagi record thengnari principal asina masagi duty chang naidana matam kuina leirakpadagi dental college asigi faculty sing senior amadi junior resident sing staff amasung mahairoi singi marakta nongmagi achauba gap ama leiraktuna thabak thoram khudingmakta maning handuna chatpagi mami tari Maramasina mari leinaba leingaki makok thongbasingna hiramasida athubada mityeng changbiduna miyamna asa kayaga loinana lingkhatkhiba dental college asi manglomda pukhatnaba thorang paikhatpiu haina maikai kayadagi leingaki mityeng chingsilakli